Akashpani Imphal Maibam Dwijamani pau pajari ahanbada maruiba pau Kendra Assam Sarkar amadi ulfaga ngasi nakal ahomgi oiba santigi sukti sahi taunakre Manipur Police na tongan ba mafam singda ngasi paksana thi buhumbagi thabak sadaki adumainamak mifa mipungi paudi leite lamdamasida maira paibi hawdokhibagi nifumdoi subu common thauram ngasi pangthokre Gurukul Odisha 1 lakh men's tennis tournament ki nupagi singles ta Manipur gi Biki Sagol Semna champion oire amasong Pradhan Mantri Narendra Modi na sabapati oiduna Chief Secretary singi mifam Nai Delhi de ngasi loisinkre Kendra Assam Sarkar amadi United Liberation Front of Assam ulfaga ngasi nakal ahomgi oiba santigi sukti sahi taunakre Masi Bharat ki awang nongpok lamdamda tungkoina santi hanjilaknaba sarkarna laukhalakpa khongthang amagi saruk ama oina paikithibani Memorandum of Settlement adu Kendra gi Griha Mantri Amit Shah yawba thormamada sahi taunaki Akashbani Paumin hai Matam sangnadagi ngainaraklaba santigi sukti asi sahi lisang sinna Assam da chatharagliba khulai paibagi iho loiselanaba pandamda lokatpa thorangni Wari sanaba pamba ulfalu singba singa sarkar ga sahi kayak subna wari sanaraba amasung khanaraba tungda ngasi nakal omgi santigi sukti asi sahi taunakhibani Yana warol asida Assam gi yellomi singi hak ngak senaba thorang yauri wafam singa sida sarkar gi interlocutor singa ulfagi lusingba singa tangkak kaya thokna wari sanakre adumainamak Assam sarkar amasung kendrana phanayamna honaduna su Pares Baruwana lusingba ulfa kangbudi haujeksu santi gi thorang asida yaudri lamdam asida tung koina santi thamnabagidamak santi gi thorangda Pares Baruwa yahonba yamna maru oi hairi Maibam ke ning tambangak na bagidamak mathwai kathokiba Maibam ningba Bir Tikendrajit ki Sam Humputaret suba mapok common thauram Manipur Pradesh Congress Committee MPCC ne sendura Imphal gi Congress Bhabanda ngasi pangthokre Bir Tikendrajit Maibam ke ning tamna bohona bada matamdugi British ke mayokta leptuna ngamlaroidaba lanphamda khongpham sena lanthengna ki bamisakni Mahakpu British ke mayokta lan hawi haibagi maralda ing kumza lising masani pan marbudra mathoigi August 16 da Imphal gi phaida bung haina khangnaba mapal kangjai bungda phasi tawdun hatki Thormaduga mari lenana paumi singda dol gi working president Ais Debabrata Sharman hai Bir Tikendrajit Maibam ke damakta mathwai kathoki ba jati gi thakta sakhanglaba Maibam ningba miyoi amani Raija sigi hauzik oiriba tangdu leita da phiba masida mahake mapok numit palan pangthokpa si yamna maram saba amani aikhoi khudik mangna Maibam ningba miyoi asigi khudung induna chalabadi afaba amasung asumba khongthang oigani Manipurda British Samrajya ke matakta singnaba haukiba Chabraja se Bir Tikendrajit haina khangnaduna masagi punsi adu kathoga lebake damakta nongakiba mahapu farsi da buganda nokna lebake damakta hi tawribani khanna chatkiba hero asigidagi phidam mingai oiba machak sing wakal sing phidam adu lawbe yanaba Congress Party na tikhoi Shraddhanjali se kachabani Kaksing Police na jila adugi wabagai yangbi leikai de ngasi ayuk paksana thi buhumbagi thabuk sathakre maduda punna imung kuthra manga da thi buhumbagi thabuk sathaki Singnaba miyoi sama yangkai masin hangki adumainamak mifa mipundi yaukidi hairi Bishnupur jila dasu Bishnupur Police amasung kuntrani tui suba battalion CRPM na Nambol Laitonjam area da thi buhumbagi thabuk sathaki punna imung marifu da operation chathaki singnaba miyoi sama kun masin hangki mifa mipundi yaukidi Amoromda Thobal jila dasu police na Sarangpat mamang leikai da paksana thi buhumbagi thabuk sathaki punna imung humbudra manga da thi buhumbagi thabuk sathabada miyoi sama marifu masin hangki mifa mipungi paudi leite Sengmai police amadi CRPF ki apunba kangbuna Sengmai mayai leikai makha leikai amadi khunau area da ngasi paksana thi buhumbagi thabuk sathakre ngasi punna imung samari kuthra da thi buhumbagi thabuk sathaki miyoi lisingama sama marifu singnabadagi masin hangki mifa mipundi yaudi hairi Makata na security ki apunba kangbu aduna Sengmai parau leikai amadi Laipat area da area domination ki thabak sathaki hairi
Sogunu Police Station ke manung sanna leiba Sero mamang leikai da ngasi ayuk bom ama leiramba thengnare. Police ki pauna hai bom adu lamdam adu gi pradhan oiba mioi amagi pukri manakta leirambani. Bom adu police na lokhalaga manang nakpa lobuk amata asoi angam yaudana pokai hankre hairi. Tabiri bo pawasi Agas Bani Imphal dagini. Lamdam asida maira paibi haudokhibagi nifum doi subuk kuman thoram ngasi pangthokre. Imphal ki thangmai banda leiba ima khunthokhan bi sanglenda tongan ba mafam degi lakpa maira paibi gi lup kayana saruk yaduna pangthoke ba thoram adu da wangang bada nupi samaj gi president Thoksom Ramani leibana hai lamdam asida maira paibi gi lup kaya murum leirabasu maira paibi gi thabak thoram di chamani maira gi masu amakakta oibagum thabak thoram pangthokpadasu punna amata oina pangthokminaba ngaktani Magna hai lamdam asida maira paibi haudoklibasi kanagumba gi thawin sinda haudokiba nate ima singna khunai asida thoklakpa singna basing mayokta lepna bagidamag marom dom thoksarakpani mayai koibi ningthaujam leikai nupi iho murup amadi Manipur ima lup anina sinduna mayai koibi yaifa sangle nangasi mifam ama pangthokre maduda nupi mayamna Manipur gi ngamkhai kaiba yaroi Manipur kansi apun mana pangkalni haiba kholhau kaya marum laukhi Lamdam asida umang wamang kothoktuna maitan lobagi mahuta wai amasung sethi sekhum sizinaduna khusiam gi maitan sungba hore khusiam gi maitan saduna pothogliba ningthau khongta leiba Marxist moirang themga aikoi gi Bisnupur Paumi RK Manipur sanaga hakthengna unabada magna hai haujik Manipur da thogliba irang asida maitan phangnadabagi awaba miyamna thengnari masi kharadang warabasu kon bangamnaba pambai thirakpada maitan sabagi wakhal poglapani Masigi mathakta umang wamang kothoktuna maitan loduna mahusagi khal kahenduna aing asa honglakpa asidagi kharadang oirabasu kon mangamgani Marxist moirang themna hai Uwa yanthalaga environment solakpa amadagi current situation sina lebaki irang sina maram oraga sing maitan phangmoidra haibagi waklonda aina khongthang si thangjinjarakpane amadi akhoi economy da su kitang saphaningai damakta waste material singdagi maitan saba yagadra haiba process to inchansinjarakpane amadi aina putoksariba eco friendly oriba maitan asi mamantaba amasung sijinabasu nungaiba amasung maifu mada briquette masing manga dena tarupu hapa matamda pung ama dagina ama makai pu hena satpane lemhoriba utsi akoina har oina sijinabasu yai eco friendly oi adana akoibagi khal ngana thambada mayana su support tawbiro Manipurda Sahitya amadi Kala Sanskriti gi lamda thoido hendokpa thabak tawbagidamag English singani kulumdoi gi oina upadhi sel gi mana amasung sanagi takaman phangadaba miyoi singi ming Manipur Sahitya Parisana lauthokre Upadhi phangadaba miyoi punna tarani thoiduga sel gi mana phangadaba miyoi nipan amasung sanagi takaman phangadaba miyoi mangani Manipur Sahitya Parisat ki cherol amagi matung inna upadhi phangadaba singi manungda B.M Maisnamba Sahitya Bhushan Yumlebam Ibom Sada Kaiba Bhushan Sagol Sem Bisrup Amadi Arambam Tombinau Debida Sangit Bhushan aduga Loitongbam Brazamon Singda Naita Bhushan Yauri Selgi Mana Phangadaba Singi Manungda Khoisnam Kriti Singh Yumnam Jatra Singh Yauri Sanagi Takaman Phangadaba Singi Manungdana Moirang Them Maina Singh amasung Laisram Itomsa Singh Yauri Mana Singh asi Parisatki Maripuni Pansuba Sehigi Mifamda Lanthokani Hairi Kamjong Zilla gi Namli Market amasung Wangli Village area singda lona supari pusilaklamba miyoi sing yauna supari bag kaya marum Assam Rifles na phare Punda supari bag lising taruk satret marifu manga phagatki madu lupa koti nifu taruk lag humbudra rom gi mamal oigani hairi Kaksing Zilla gi Wangu Laifamda leiba amata ngairaba Community Health Center CAC da gynecologist oina leramba Dr. Amom Shyamchandrabu sarkar na transfer tawkhibagi thawangbu yaningdaba phongdoktuna lamdamadugi miyamna CAC adugi gate so lonchinduna wakat mipam sathakre amata ngairaba gynecologist adu transfer tawkhibadagi lamdamadugi miron bi kaya makhata na layengpham leitabadagi khudong sadaba kaya mayoknari hairi CAC adu leifam thokpa doctor amadi nurse masing suna leitabagi awaba phibam ama hujiksu mayoknaribani CAC asida wangogi miyam khakta natana thangnaba khul kaya gi miyam su layengnabagi amata ngairaba layengsang oiribani masida doctor transfer tokhiba si maram sadi haina lamdam adugi miyamna nuaitaba phongdoragli English singani tara taruki January marida akan bayuar hakibadagi son khraba none jilagi hausong sub division ge manung sana leiba kabui khulenda amughana ningthine samka sagan abagidamag nam lungkalei nu bangai thorom ngasi village atu da pangtokre thoromadu da jam hemlum panmai MLA inpui naga union gi president merasaw amasung America da leiba Miami Baptist Church ki pastor Dr. Daisok Parmai saruyakhi
थौरम अदुगा मरी लेना नुंगबी अमसु कबुई खुलेन पार्ट 1 विलेज द युंखी लमलोंग थोंखोंग आर्टिफिशियल टर्फ ग्राउंड चथरिबा फर्स्ट प्रीमियर लीग की ngasi मैच ता ASUFII ना दिमापुर रोड एथलेटिक ऑर्गेनाइजेशन बु पांचल मरी सुने तो थोइख्रे अतोपा मैच अमदना सार्डन स्पोर्टिंग यूनियन SSU ना क्लासिक फुटबॉल एकेडमी बु पांचल अनि सुने तो थोइखी ओडिशा की भुवनेश्वर चथरखिबा गुरुकुल ओडिशा 1 लाख मेन्स टेनिस टूर्नामेंट की नुपा की सिंगल्स ता मणिपुर की बेकी सगोल सेमना चैंपियन ओइरे महागना सेमीफाइनल दा महाराष्ट्र की इंगाले प्रसादपु तरुक मरी अहुम तरुक मरी दा माइथिबे पीके दुगा फाइनल यौरखी फाइनल दा महागना ओडिशा की मोहंती अमरुद जोयबु स्ट्रेट सेटा तरुक मरी तरेट मंगा दा थोइदुना चैंपियनशिप असि लौरखिबनी जाति थागी टूर्नामेंट असि ऑल इंडिया टेनिस एसोसिएशन की मखादा ओडिशा टेनिस एसोसिएशन सेंदुना था असिगी कुनमंगा दगी सथरखिबनी आकाशवाणी इम्फालदगी पाउ ताबिरी प्रधानमंत्री नरेंद्र मोदी सभापति ओइदना नुमित हुमनी चथरकपा चीफ सेक्रेटरी सिंगी मिफम नई दिल्ली ngasi लोइसिनख्रे ngasi लोइसिनखिबा मिफम असिना अहुमलक सुबा मिफमनी इहान हानबा मिफम इंग्लिश ngani कोनि थोइदा धर्मशाला दा पांगथोखी अनि सुबा मिफमना दिल्ली दा सही असिगी जनवरी दा पांगथोखिबनी मिफम असी पांगथोकपगी मरोइबा पांदमदी सरकार की थबक थोरम सिंह केंद्र अमसुंग राज्य सरकार सिंह कुसमनरगा निंगथीना अमदी नियम सुमना पांगथोकनबनी ngasi की थोरम अदुदा केंद्र अमसुंग राज्य सरकार सिंह की मकोक थोंगबो ऑफिशियल चनीरोम सुसरु याखी लेबाग असिगी खुंगंगी लमसिंगदा लेरिबा मियोइसिंगदा सरकार की थबक थोरम सिंह निंगथीनी यहोनबगी वाफम मिफम अदुदा कुबना खनखी लेबा की कोनुंग दिल्ली दा लेसिल कुंगना थाबना मरम मोइदुना एरोप्लेन पाइथोक पाइसिना मदी रेलगाड़ी सेंथोक सेंसिन तौबदा साउना अकाइबा थोकले हाइरी दिल्ली की इंदिरा गांधी इंटरनेशनल एयरपोर्ट की रनवे सिंगदा उबगी सांग वाटपना मरम मोइदुना एरोप्लेन कया मतम थेंगथरगा ताहनखी एयरपोर्ट रनवे उबगी सांग मीटर 150 खक्ता ओइखी मसिगी वांगमदगी पायलट सिंगना रनवे उबा ngamdabadagi एरोप्लेन सिंग अदु मतम थेंगथरगा ताहनखिबनी हाइरी अमरोमदा लेसिल कुंगना थाबना मरम मोइदुना रेलगाड़ी कया मरुम सुमतम थेंगथना चलनखी दिल्ली हावड़ा रूट चेनबा राजधानी एक्सप्रेस रेलगाड़ी मसागी मतमदगी पुंग 10 थेंगथना चेनखी मरग असिदा मेट डिपार्टमेंट की पाउन हाई हारिबा फिबम असि लाकदोरिबा नुमित निनिदसु अहोंग लेरोय मदुगी तुंगदा तपना फगलकनी अमरोमदा लेबा की कोनुंग दिल्ली दा लाकदोरिबा तांग 18 सही लोइबा नुमिता मियामना चथोक चसिन तौबदा तौगदबा मसुंग तौरोइदबा नियम कानून यावबा एडवाइजरी अमा दिल्ली पुलिस न थोखरे इंडियन स्पेस रिसर्च ऑर्गेनाइजेशन इसरो की चेयरमैन एस सोमनाथ हाइरी भारतना लागलिबा सही मंगा असिदा जियो इंटेलिजेंस गैदरिंग गिदमक सैटेलाइट यांखै थागनबा थौरांग तौरी इंडियन इंस्टीट्यूट ऑफ टेक्नोलॉजी बॉम्बे न सिनबा सही की थोरम स्टेक फेस्ट ngarang wa ngangbada श्री सोमनाथ हाई थागरकदोरिबा सैटेलाइट सिंग असिगे मनुंगदा लानबी चथोक चसिन तौबा येंगनबा मसुंग किलोमीटर लिसिंग लाप मफम सिंगी इमेज लौबा ngamba तोंगान बो ऑर्बिटा मरोल लेहनगदबा सैटेलाइट सिंग याउरी सरकार न हाइरी श्रेष्ठ स्कीम की मखादा शेड्यूल कास्ट महिरोई 2,900 हेना लनाई स्कूल सिंगदा मिंगसलनख्रे सोशल जस्टिस अमसुंग एम्पावरमेंट मंत्रालय की वारोलमन हाई अकंगनबा मफम सिंगदा लैबा हाई स्कूल सिंगदा स्कीम फॉर रेसिडेंशियल एजुकेशन फॉर स्टूडेंट्स थौरांग की मखादा मगु लैबा शिक्षा पीरिबा ग्रांट इन एड इंस्टीट्यूशन सिंग अमसुंग रेसिडेंशियल हाई स्कूल सिंग की खुथांगदा शेड्यूल कास्ट न नमताबा मफम सिंग महिरोई सिंग की मही तंबदा अवाटपा लेरिबा दु कोनबा थौरांग असि लखटपनी मंत्रालय सिन हाई थौरांग असिना शेड्यूल कास्ट की खुनाय अमसुंग सेल थुंगी फिबम फगरहनबगा लोइनना हिरम खुदिकमक्ता साखोलहनबा सुपांदम थमली लाइरिक फबा शेड्यूल कास्ट महिरोई सिंग लेबाक असिगी ख्वाइदगी फबा स्कूल सिंगदा लाइन तंब फंगनबा मसुंग मफुंग फाना सेमगतपा ngamnaba स्कीम मसी सेमदोक सेमजिन तौरे अरोइबदा मरोइबा पावमु केंद्र असम सरकार अमदी उल्फागा ngasi नाकल अहमगी ओइबा शांति की सुक्ति सही तौनख्रे मणिपुर पुलिस न तोंगान मफम सिंगदा ngasi पाकसन थीबु हमबगी थाबु सथखी अदुमैनमक मिफा मिफुनगी पाउदी लेते लमदम असिदा मैरा पाइबी हौदोखिबगी निफुमदोइ सुबो कोमन थौरम ngasi पांगथोख्रे गुरुकुल ओडिशा 1 लाख मेन्स टेनिस टूर्नामेंट की नुपा की सिंगल्स ता मणिपुर की बेकी सगोल सेमना चैंपियन ओइरे अमसुंग प्रधानमंत्री नरेंद्र मोदी ने सभापति ओइदुना चीफ सेक्रेटरी सिंगी मिफम नई दिल्ली ngasi लोइसिनख्रे पाउ लोइजरे